Chahi kaya Manipur gi Chingi lamsingda lan hogduna lakhiba Jeliarong United Front ZUF amadi Manipur government amasung India government ka ngarang New Delhi da Cessation of Operation Agreement ki khudek pinaduna operation khudingmak leptuna democratic oiba mawongda changsin bahaina yanakre. Ministry of Home Affairs na thadorokpa cherol amana hai Manipurda tangdu laitaba mara chetpa khunai ama ohenabagi pandamda India government na paikhalakhiba thabak thoram singi manung channa Manipur ge lal holup ama oiriba ZUF ka Cessation of Operation Agreement asi khudek pinakibani hairi. India government ki Union Minister of Home Affairs ki makok thongba official sing amasung ZUF ki mihut singi marakta khudek pinakhiba aduda Manipur gi Chief Minister Nongthombam Biren su saruk yakhi. Ngarang ZUF ka Manipur Lengak amasung India government ka yana cherol khudek pinakhiba sida Manipur gi Chief Minister Nongthombam Birena nungaiba phongdokladuna mahaki social media account da thagalakpa post amagi matung ina asigumba chahi tara hena lan hogduna lakpa lup amaga yana cherol khudek pinaba ngamba asi lamdam asi chawkhatpagi maikaida changsilakle haiba takpani. Makhatana lup asigi kedar singna chathaba thabak thoram sing yasenanaba amadi yana cherol aduda yana kiba wafam sing ngakna chatnanaba joint monitoring group ama athuba matamda semlagani hairi. Manipur Lenga ki Directorate of Employment Lamphel Patna Sinduna Directorate asigi complex ta hayeng ayuk pung tara dagi horaga nungthil pung manga fauba thabak ki mela pangthokani. Mela asida tongan ba company kuntra henbana thabak lising amagi mathakta pinaba thaurang tauri hairi. Mela asida mapungoina banking, FMCG, healthcare, hospitality, BPO construction, IT sector, security service, customer support na chingba sing asida thabak bigani. Thabak sing asiga chanaba miyoi singna mela asibu saruk yaba lakpiduna thabak tawbagi khudong chaba longminanaba directorate ki cherol amana hairi. Mela asi hogdokpagi thoramda Manipur Lenga ki Social Welfare Minister Haikam Dingosu saruk yagani hairi. Lagliba imoinu kumhai kamari leinana Manipur Lenga ki Fisheries Department na sinduna January 3 da hapta kangjebungda ahanba imoinu Fish Festival pangthokani hairi. Fisheries Department na thadokpa cherol amana hai mela asida nga khakta natana agriculture amadi mari leinaba department singna puthokpa mahai marong haira singsu yongani. Mela asida yawgadawriba ngami singna lengakna lepam mamalda nga yongadabani nga singadu farm dagi puthoropagi mamal department na puthokani. Stall phambagi mamal su lauroi amadi nga sing adu mela numit ki ayuk pung 8 dagi 13 phawbagi manungda mela mafamda yaurakadabani hairi. Assam ki Dibrugarh gi mafam kaya marumda len yauna kanba nong nungsit sitkre maduda district adugi mafam kaya da yum chani mapan hena atek wakai nak thokre. Akanba nong nungsit aduda Dibrugarh gi Tingkhong, Naharkia, Moran amasung atay mafam kaya marumda atek wakai sing thoki adumakpu mi sokpagi paudi leitri. Assam gi Chief Minister Himanta Biswa Sarma akanba nong nungsit aduda sokhankibagi chang adu chap chana khanghananaba mahakna order thokre amasung soklabasing aduda Assam lengakna chap chana mating pangani haikre.